Manipur Top Trending News na tunga-tunga reliable source hindi lokot chirga mata-matang yoga i-pausing patok na kahanjari ahanu pauda ngasi June ki tarik kun kataruk Friday nimiki i-pausing gi update bijari ahan ba update ta Naga misam taruk hatkhiba du achowa soibani amasung ngakpi haina kuki jo council na phongdorakli jawjang tekta mapangan kalaba ID ama pokhaikre asokpa ani Jochampur hospital da puraklamle none police nadi pokhai di hai haupum PS nadi PRO da hangbiro hangraki Center ki lusing singi khong pairga lenga kadabagi saruk sibana saruk chama hena fai ibobi mikha ponggadabagi saruk sibana saruk chama fai haiba wahum aduni BJP ki ngasi pariba MLA sing yam ikai ninga gi thaongi India lenga ki ekoi masel amaga khangna ba yana handaba lalong asi singna fawi M Okendro o joina MLA Karam Siam gi mathakta file tarupa election petition chahi mari hena YL chathar matungda judgment amasung order reserve tokre kumja 2022 da Taragani Suba Manipur Legislative Assembly gi Mikhal Pangtholaga result Lauthola Matunda High Court of Manipur da election petition Kuntra Taruk file Tarkibani Pau Sandok Pizari Ahan Pauda Naga Misam Taruk Hakibadu Achowa Swebani Amasung Nakpi Haina Ukijo Council na Fondorakli Mamang Thagi Taraga Humdoida Kangkopi District Lerun Wi-Fi Kulgi Nupisingna Hana Far Matunda Mamit Amasum Makut Punsilaga Kuki Tourist Kutpu Amada Kushina Kibadagi Naga Misam Tarukpu Mihatina Hato Kiba Taudo Adu Kwaidagi Chauna Swebani Amasung Nakpi Haina Kukijo Council KJC gi Chairperson Eliang Thang Letna Pau Missing Kutanga Fundorakre Jochampur District Pangthopa Pau gi Mifum Amada Mahangna Wahum Asi Fongdoluduna Achowa Asweba Sigidamak Kukijo Furuki Mahut Sinduna Nakpi Haikibagulina Ngasigumba Taudo Tokan Kiba Mue Simbusu Yanindo Fondoki Pau gi Mifum Asida Mahangna Naga Micham Taruk Hakiba Taudo Adu Achowa Aswebani Haiduna Taudo Adu Emosangi Wangmada Tokibani Taudo Adu ay hangna akan bomong de yaring de masigi damak lale amasung ay gimyang gimihut sinduna ngakpiu haijari haiki mahakna makata na hai masigi mathawdok sing asi tangkul na ha amadi lusingba mioi sing kuki mioi ani fakiba kuki maikaida hajin thamkiba mioi kun gamato hena thadokpagi thawdok tokiba amasung embus aduda pastor hakiba aduga atopa marina sohangiba thawdok singdagi torpani haiki panbai abadi Naga Misam taruki hakchang tha sigi tarada Lelon Wi-Fi kulgi mafum amadagi angkibani amaromda Kuki Lup Singna Sahi Asigi February da Naga Amasung Kuki Marka Kutok Naba Horokibati Kuki Puruki Mui Taraga Mari Hatkre Amasung Yum Kian Mai Thakre Harisu Claim Tarogli Paugi Mipum Asida Saruk Yakiba Bual Jong Nasu NSN IM Amasung JUF Kamsong Yauna Misam Singda Attack Chathaba Militant Group Sigi Mataka Akan Batabak Lakut Katabani Mokoibo Sangjapam Pibani Jingnaba Mahum Singda Akan Bat Investigation Sataka Dabri Harisu Paumising the Pondoroki Lunana Naga Tabum Singda Sangsa Lambi Tingbagi Kongjang Sing Handok Handuna Mahusagumna Ana Lying San Thaknaba Potlam Idak Langthak Amasung Thau Yauna Irang Sokalab Miam da Fanghanabagi Tabak Lakut Katabani Haisu Pondoraki Makatar Kadana Center gi Lusingba Singi Makong Pairaga Lenga Kadabagi Saruk Sikibana Saruk Cham Hena Fai Yada Pajakraba Amadi Jungkra Wapamno Haujina Congress President Oiriba Hanagi Chief Minister o Ibobi MLA na Fongokre Wapam Asi Kumja 2024 Pangtokiba Taraga Nipa Suba Lok Mikhal Asida Bot Masing Khwaidagi Yamna Phangduna Mai Pakiba Professor Angomcha Bimol Akoijamna Sahi Adugi Ngasigi Numit Asida MP Oina Saruk Yakibagi Anirak Suba Ningsing Kumon Pangtokpada Athoiba Mitunglen Oiraduna Phongdokibani JNMD igi Auditorium da Celebrating People Voice People Resistance Haiba Pandam da Pangtokiba Thoromda Congress MLA Sing K Ranjit TH Lokeshwar Surjakumar Okram Amasung Saknarba Mir Kiana Saruk Yaki O Ibo Bina Makatan Hai Manipur da Sahili Singkya Kanagi Maka Podana Hinjarakpa Masagi Puari Ningtina Lejaba Lepani India da Tinkramatung Apikpa Amasung Masing Yamja the State Ama Oibagira Kangde Amagini Kangde Manipur Miami Kolau Lepasina Tabi Libra Natagana Tabi Dabra Haiba Achowa Hang Hanglakari Magna Maka Taratuna State as the Paliba Lengaxi Takya Housing Krabasu Housing Power Ministry Expansion Power Ngam the Lady Housing Station Logi Wa Lakidre National Highway Tinge Tingjasanu and I Fadana Polam Sing Fange Functional Pangloi Toxano Makoi Masel Hanage Hanasanu Haina Centerna Letok Libat Ongsida Manipuri Ama Oina Kamangami Wangwada Lakle Haki Harum to Wangaluna Inner Manipurgi MP Angomsa Bimol Akoijan High Manipur the Tokliba Irang Sisahi Ohum Sigi Manunda Aspa Tamba Tamdaba Amadi DGP Hapagi Matang Yauna State Sigi Lenga Klonda Center Itil Chown of Tangle Manipur the Housik Oidiba Pivamsi Miangi Eba Consciousness Ama Yaudinadi Pungapangamloi Miam Makeup Tolpatagi Bot Kaba Namkibani Amadi MP Oina Wasak Lobong Kibani Miam Yadi Happy Wakal Lakabadi India Lenga Nasu Manipur Apik State Ama Ojarbasu Karisu Namtabangamloi Democracy na
ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯩ ꯃꯅꯤꯄꯨꯔ ꯑꯃ ꯄꯣꯔꯛꯅꯕ ꯑꯩꯗꯒꯤ ꯍꯧꯔꯒ ꯏꯁꯥꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯁꯨꯒꯨꯅꯨꯒꯤ MLA ꯀꯦ ꯔꯟꯖꯤꯠꯅ ꯊꯧꯔꯝꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ 2024ꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯁꯜ ꯄꯥꯋꯔ ꯑꯃꯗꯤ ꯃꯅꯤ ꯄꯥꯋꯔ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯚꯣꯠ ꯂꯥꯈ ꯑꯃ ꯍꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯗꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯌꯨꯝ ꯇꯥꯡꯒꯣꯏ ꯑꯣꯟꯍꯟꯈ꯭ꯔꯕ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇ꯭ꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯦꯜꯂꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯕ ꯃꯤꯌꯥꯝꯅ ꯂꯥꯎꯈꯤꯕ ꯈꯣꯜꯂꯥꯎ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ BJPꯒꯤ MP ꯑꯃꯗꯤ ꯄꯥꯔꯇꯤꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ NPFꯒꯤ MP ꯑꯅꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯌꯧꯍꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯖꯨꯂꯥꯏ 1ꯒꯤ ꯑꯍꯤꯡꯗ MP ꯕꯤꯃꯣꯜꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯄꯨꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯑꯇꯩ MPꯁꯤꯡꯅ ꯕꯦꯟꯆ ꯊꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕ ꯑꯃꯗꯤ ꯔꯨꯂꯤꯡ MPꯁꯤꯡ ꯊꯛ ꯊꯛ ꯅꯤꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯉꯩ ꯆꯔꯛꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯗꯨꯅ ꯑꯃꯒ ꯂꯥꯟ ꯂꯧꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯃꯌꯥꯝ ꯁꯟꯗꯣꯔꯛꯄꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤ ꯉꯜꯂꯤꯉꯩꯗꯒꯤ ꯂꯥꯎꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯚꯣꯠ ꯀꯥꯍꯧꯗꯕ ꯃꯤꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯀꯨꯝꯖꯥ 2027ꯒꯤ ꯃꯤꯈꯜꯗ BJP ꯑꯃꯗꯤ ꯃꯄꯥꯡꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ ꯖꯧꯖꯥꯡꯇꯦꯛꯇ ꯃꯄꯥꯡꯒꯜ ꯀꯜꯂꯕ IED ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯑꯁꯣꯛꯄ ꯑꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯂꯦ ꯅꯣꯅꯦ ꯄꯨꯂꯤꯁꯅꯗꯤ ꯄꯣꯈꯥꯏꯈꯤꯗꯦ ꯍꯥꯏꯔꯤ ꯀꯧꯄꯨꯝ PSꯅꯗꯤ PROꯗ ꯍꯪꯕꯤꯔꯣ ꯍꯥꯏꯔꯛꯈꯤ ngasi nungthil pung amaga makhairam tarakpada none district ki kaupung PS na konba jawjangte khulgi mafum amada mapangal kalaba improvised explosive device IED ama pokhaibada kuki militant ani siraga ahumna bom machena paduna pibam luna soki haibi pau social media gi platform singda viral orakre pau asi social media gi tungan ba platform singda viral orakpadagi confirm tongna bangasi numidang wairam pung 10:30 10:30 amasung 10:30 pauk sesina none district police control room da telephone tawna thawto asi matang da confirm tawna bhonaki adubu pauk sesina telephone ani da torbasu pakhalakide numidang wairam pung 10:30 tarakpada control room asidagi telephone tawtuna minute amaga second nifuga taruk long wari sanaduna thawto asi chumra haina hanglubata kaupung PS ki OC ki maiki degidi masigumba thawdo thokpa leiti haina phongdorakle mobile phone receive tawkidaba amasung SP ki manakta leibdagini haina su sengdorki wafum asidagi ngasi numidang wairam pung 10:15 amasung nipang minute 15 tarakpada tungda ngasi numidang pung 10 minute yang khairom tarakpada pausisna amuk hanna osigi mobile phone da phone tawna hanglubada thawdu asigi chap chaba confirmation phangba ngamde amasung PRO da oina hangbiro hairki none district ki police control room na masigumba thawdo thokiba leite hairpadagi pausisna Chosampur district control room da ngasi nungthil pung 5 minute yang khai taret taruka minute nipan taret minute 10 gani thoi nipang minute 10 da telephone marirak tawduna hangbada bom na panduna sopa mi ani Chosampur district hospital ngasi nungidang wairam pung 10 minute ni fu rom tarpada laing na porakre makoi hek porapaga laing bagi thabak chathabna hospital asida deploy toiba police personnel singna makoi ani gi maming matha yauna thodo asi matau karamna kadai thokibro haibadu hangbagi khudong saba leitri haina phongdoraki wapum asidagi pung khara kanara matungda pauk session amukhanna control room asida telephone tawduna wari sarnabada sok lomioi ani adu x-ray long nobagi damak hospital gi mapanda puthokre hairaki makata na control room da telephone tawduna hanglubada x-ray long nobagi damak putokiba asokpa ani du amuk hanjina poraki gidra natragana puraklaro haiba ngamde hari India lenga ki ekoi masel amaga sangnaba yahandaba lalong asi jingnaba faure M Okendro BJP amasung atopa party singda yaramba mioi chamri humfugani thoi rom congress da yarpada taran okre India lenga ki ekoi masel amaga sangnaba yana handabagi lalong asi jingnaba faure haina Hairok Assembly constituency dagi kaduna lenga ki Minister Oiramlaba Congress Lusingba Moirang Them Okendro na phongdokre ngasi AC asigi ukhong sangkhul dagi BJP amadi atai party singda yarmani haiba imung kyagi mioi chamriga humfugani thoirom Congress da yarpobu taram opagi thoromda wapum asi mahakna phongdokibani makatarpada leilon khunaugi joint operation lephan kibagi maram lenga anga singdokadabani nupi lupsingna hanglakli leilon khunau da chathakiba joint operation lephan kibagi maram yamda lenga anga singdokadabani haina all Manipur nupi murupi secretary KH Punimasi gi zero amana demand tarukli zero asina makha taruna hai tha asi kundagi kangkok PS ki leilon wifi leilon munloi monhoi pi monding leilon khunau amasung akoi bada leiba kuki kol singda Manipur Police CRPF Cobra Force amasung Central Security Force ki apon makhut puna mass combing operation chathaki bada kuki khulai paiba singna security force tamna nongmai amasung bom kapsil kodagi ehenba security force sing thajin ki Naga misam taruk hatpada chenaba KNFP gi Kedah sing yauna atopa
militant serena chamam campaign chatharingaida lelon khonogni IGAR South Washington thamki 57 mountain division makoibu GOC yauna deputy CM Nemcha Kipgen amasung chief minister na phone tawtuna operation lephan khiba yaningde operation lephan khiba gi maram langak miyam da thu matam da singdokadabani Kenneth P gi lusingba thangba Kipgen phaduna chairak pigadabani maki loinabi deputy CM Nemcha Kipgen pham thadukadabani hairi chathakiba operation aduna Naga misam taruki achumba wild fanghanba ngamlagani haina miyam thajaba thamlubagi ona tenabada sarena tawhannabagi namada nathokuna chethan khiba amadi operation lephan khiba si lengak sina na koinana kuki militant singda phong na mating panglibra thagdosigi matangda home minister na singdorkadabani operation lephan khibagi thong sina naga chilnau singla lengak ta thamlama thajaba mami samlak lei haiki video si pawgulaba so khiban khiba wasuma pigani channel si dong sibidina share amadi subscribe ko bibi damo hani tan thar ko khondosari amadi makata nyan bi se bata dum ojeri